ngasi numidawaram phongkiba tongan manipuri siphongsingdigi maruoiba ipausing khongasaraga manipur top channel gi makedigi mayamda share tawjirake ahanbada lai haraubagi thoramda kanglon kaina satharuba tangkhul amadi nurabi laibungda sangba athingba thamkhre sambra maning laikai pangthokiba lai haraubagi thoramgi manung chana tang tarukta tangkhul amadi nurabi nina miyamna yengbada phajaroidaba thawong chathakibagi damak matam kaktana laibung khudingmakta athingba thamle haina umang lai kan ba apun balupki kan banner mutum manitona fongdokre ngasi konung mamang da leba ukal ga office da pangthokiba pawgi mifamda mutum manitona hai tangkhul saba madi nurabi sabi anina lai haraubagi kanglon yuwang da satakiba thawang social media da viral oirakre madudagi ukal na kadai da harau khibano amadi kana kana no haiba khangdunaba thigatuna lakhibani thigat pasida satakiba thawung adu tangkhul saba madi nurabi sakibi anina angam tanaba muknaba tholakpadigi thawdu adu thokibani haiba khangba ngamle hiramasiga mari lainana ngasi herikon kimax usil ukal yaun imamai bisinga punna mifam ama pangthoktuna kupna khanaki maduda maiba maibi singna kanglon kaiba thabak tawrakpada makhoigi matakta lokhatpham thokpa thabak lokhatnaba english singani ka mapan dagi taraga mapan phawba leptana satharakpa lakpa mera mifamgi matung ina makhoi anibu laibung singda sanghandana bu warep lokhibani masida tangkhul saba madi nurabi sabi anina makhatana athingba sigi mayok thabak chathaba yaroi haiki mana makhatana hai lai harabagi phajaraba masat asibu maiba maibi tangkhul saba nurabi sabi natraga lai harabu yengliba miyoina oirabasu masak thienanaba thawung amata sathabigano amaromda lai harabada kanglon kaina thabak tawre haiduna social media ra saithorakpa asina somthonaba tanja amadi pi adubu hena hekta social media ra saithorakpa asina lai harabagi masa asimiyamda lan uhonanabigi masa ama oi maramasina kanglon kaina kanagum miyoi singna sathaba yawrabasu ukalda hana takpira u madugi matung ina ukal nasu kanglon kaina tawriba miyoi singa dugi matakta miyeng sangani haikenasu pausina makhatana fongdorakli makhasa tharakpoina topa marue pa pau khrana mu indo myanmar border gi howland fai amadi gobajang khulda myanmar gi khunja kya sangsilakpagi khudam phangle Myanmar Juntana Hokiba February amadagi hauna leba asigi lengak sasan gi thabak supai paisinduna laikibaga loinena lanmiki ka henba lengak sasan asibu yaningdaba phongdoktuna miyamgi khongjang sathabada haujuk pawbra sikiba missing songago hompurom sukre haujuksu lanmina Myanmar gi pro democracy pamjaba misam praja sing thiduna otnabigi thabak sanction leptri asumna Myanmar army na ot naibigi thabak sa tharakpa sida khang bangamdabadagi Myanmar ga lonariba Manipur gi more border town paringda thangnana leiba Myanmar border da khunda aduna leiriba Manipur gi tribal kul khrada Myanmar masa sing sangjafam lauduna leiri habigi khudam phangle hari pausi isna phangba pawgi matung inadi hojik Myanmar senchilakpa nupa masagi masingna hienba Myanmar masa sahumlom Indo Myanmar border paringda leiriba Tengnoupal district ki Howland Phai amadi Gobajang hairiba khulsing asida sangjafam lauduna yamna wana leiri hari Myanmar masa singna Howland Phai amadi Gobajang khulsingda sangjafam lauduna yamna wana leiri haibasi London da base toba ITB gi paumi team ama yauna paumi kharana Indo Myanmar border gi paningi hojik oiriba phibam hakthingna yingsulubada khangba ngamlakhibani paumi team asi numit humnirum Indo Myanmar border da koina satuna yingsuluraba matung Impal tholakre hari pausi gi matung inadi paumi kangbu aduna Gobajang amasum Howland Phai khul satuna khunja sing unaruba matamna Myanmar sensilakpa inkhalakdiba nahana masing yamba Myanmar masakya khul ani asida sangjafam lauduna lei haiba khangmangamki aduga sangjafam lauduna leiriba Myanmar naha kharagasu paumi team aduga unaduna wari sarakhi makhoina mafam aduna sangjafam lauduna leiri haibadu khanghaningdabigi mong phongdorakhi pausina hai oiriba phibam asida Myanmar masakya sangjafam lauduna leiriba Indo Myanmar border paringda khundariba khunja singdadi awaba mayamna sauna mayoknare maramdi COVID-19 na maram oiduna Indo Myanmar border seal tawsinduna laikibadagi lalon itiki thabak lepkibadagi sel thopam leitabadagi saningai thakningai leitabigi awaba hojik mayoknari ngai Myanmar gi sensilakpa miyoi singi pizza pithak taunaba hotnabada awaba masu hapsile hairi phibam asida hojik Manipur Sarkar gi mekaidigi Indo Myanmar border paring Manipur gi mekai romda khundariba khul singna thiba humbagi thabak sathaduna Myanmar masakya yamna
संजफम लौदुना लेबगी हाइबदु सर्वे तौदुना खांगदोफम थोई लोइनना म्यांमार आर्मी ओटनाइबदगी अवाब मयोगनदुना संजफम लौरिबसिंग असि मिनुंगसि उतुना मखोइगी लाइफम चाफम पिबिनबा होटनाफम थोई हाइबसु प्रजा सेक्शन क्यादगी प्रेस फुंगदोरकली हैना पाउसना मखातारी अतोपा पावमनमु KNF na काउब्रू लाइफमलैंड अयेत पीबीगनो लोक काउब्रू सिंगी रेंज प्रोटेक्टेड साइट ओइना लाथोनबा मणिपुर सरकार लाइफमलैंड असि फील्ड वेरिफिकेशन मसम मथौ ताब मेजरमेंट सथनब ऑर्डर थोलकपद मणिपुर सरकार गा सस्पेंशन ऑफ ऑपरेशन शु तौनरिबा कुकी लहरुलुप अमा ओइरिबा कुकी नेशनल फ्रंट नेलुन KNF ना ट्राइबल की लंबू नंफुद लौसन यारोई है फोंदोरप महौसा कनब लुपना अकन मोंद यानिंगदब फोंदोरकली करीगिदमक्ता महौरोल की लेजरगलब काउब्रू लाइफमलेन की मफमबु फील्ड वेरिफिकेशन मेजरमेंट तौबदा KNFN अथिंग पीरिबनो है हंगलगली महौसा कनब लुप ओरिपो सरबोन थिंगेल इम्फाल की प्रेसिडेंट दोदोना प्रेस थदरप सिरोल मखा तारीबदी सही खरगी ममांगदगी सिंगी मफम क्यादा पोपी थाबगी मथक्ता उमंग वमंग कोकथोक्तुना सिंगदा लमै थादोकपा मतमदगी KNFN ngasi फाव यानिंगदबा फोंदोकपगी वरोल अमतसु थेंगनद्री अदुगा हंदक मैतै सिंगना काब्रू लाइफमलैंड लाइसंग अमा सानाबो होनरकपदा अथिंग पिरकपसि यामना लेबक थीबनी लोइनना KNFN ना तसेंगना पामलिबसि मैतैगी असिंग लाइफमलैंड अमसुम होरकफमबो मुथलगे हाइरिबरा हाइनसु महौसा कनबा लुपना हंगलकली हाइना पाउसना मखातारी अतोपा मरुएबा पाउ खरना जेनिम्स की स्टाफ सिंगी खोंजक मखा चथरी स्टेट असिगी अमत ngairaba मेडिकल कॉलेज अमदि लायेंग सिंग अमा ओइरिबा जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंस जेनिम्स की ऑल नॉन टीचिंग स्टाफ ट्रेन नर्सेस एसोसिएशन अमदि टीचर एसोसिएशन मखोइगी डिमांड कयागा लोइनना संगसिलगलिबा खोंजंग असि फमखिबा जीबी की वारे मतुंगिना हनबा लेतना संगसिननाबा लेमनाख्रे निंगसिंग बयाय मदुरी निमित खरनिगी ममांगदा मास रिजिग्नेशन फाव पिसिंदुना स्टेट असिगी अमत ngairaba हॉस्पिटल असिगी थबक थोरम पुंबदा अकायबे पीदुना लाखिबने यामना थजबियाबा पाव अमना जेनिम्स की इहवसी अथुब मत लोइसिननाबा स्टेट की मकोक थोंबा ऑफिशियल सिंगना कन्ना मियेंग संगलबसु स्टेट असिगी सेन थोंगे फिबम फतबना मखोइगी डिमांड सिंग असि हौजिंगमक हेक्ता थबक तो ओंथोकपा वागदबा मोंग अमदा लई हाइन स्टेट असिगी फाइनेंस डिपार्टमेंट की मचिन चटपा मिय अमना अखोइगी पाउमिदा पौदमलकली पनबा याबदि ngasi फमखिबा जीबी अदुना तालिब डिमांड सिंग असि थुन्ना फंगनबा मखल मखा क्यागी खोंजंग सिंग संगसिननबा वारेबना ख्रे हाइना पाउसिना मखाताना फोंदरोदे अमसु पाउसि लोइसिलकपने म्याम ngasi मणिपुर गी अमसु इंडिया पुमगी ओइबा COVID-19 अपडेट म्याम द शेयर तौजरमगे म्याम लोइफोक्तमिनसी अहानबद इंडिया की ओइबा COVID-19 अपडेट म्याम द शेयर तौजरमगे यानमक लेबक थी म्याम COVID-19 से मणिपुर अमसु इंडिया लेप लेतना मसिंग हेगलगली इंडिया अनौब कोविड केस लाख अमगा लिसिंग निफुगा मंगा थेंगनरे लेबा असिद नोंग कांगदना COVID-19 केस लिसिंग खुजिंग ओइदना हेंगलगलीबा असिगा मरी लेनना मियामना COVID-19 गे प्रोटोकॉल ngana सत्पिनबा सेंटर अपील तौख्रे अमरमदा हौखिबा पुंग पुनगा मरीता लेना असिना नाबा मियोय ला अमगा लिसिंग निफुगा मंगा थेंगनरे हौजु फावबदा लेना असिना नाबा लेबा असिगी ओइना ला अमगा लिसिंग 39 करोड़ हेले एक्टिव केस लाख 10 हेनख्रे सिखिबा मसिंगना लाख अमगा लिसिंग 69 समरीगा 13 नाबदगी फरकपना लाख अमगा लिसिंग 15 करोड़ हेले हाइना यूनियन हेल्थ एंड फैमिली वेलफेयर मिनिस्ट्री ना फोंदोरकली अमरमदा इंडिया दा हौजु फावबदा कोविड वैक्सीन डोज करोड़ 10 हेना कापथोखरे हाइना सु फोंदोरकली अमसु मखा सथरकपा अमसु लोइसिलकपने मणिपुर गे COVID-19 अपडेट मैम द शेयर तौजगे तेंतकना मैम तामिनसी ngasi numidang warangi pung mga fugi oiba update ta manipur ge tentakna मैम COVID-19 ja update sa hapsaramge ngasi sandel da ama imphal east ta ani imphal west ta mga kamjong da ama kangpokpi da ama amasum urkul da ama COVID-19 na positive punamiyoi taraga matoi ngasi positive oi ki manipur da amasum मैम ngasi pungkun ge maris ta manipur COVID-19 na miyoi amata sian kide military junta oppose to ethnic armies na Myanmar policemen tara attack tawduna khatkhre haba pawmusu asi phongki basi phongsin na maroiba pawmoina phonari myam hojukui na dimata asadu sinjarage duga anob ipoxing singso shoidana myam da update pizrake myam da phonga minersi hojiki oina de kainarase majum pathok sakhi bisa shoiki lan ki bi yarsu myam ngak pi genen thank you